ताबीरिबसिंबु मणिपुरी लेचल वारीना तारामना ओक्चबगा लोइनना इकोक नोना खुरुमजरी ngasisu amuk mayamgi ngaihak pothanabagidamakta nungairaba manipuri phungawari amamuk puduna laksari phungawari asigi mamingna sorarengi macha lairen wari asina kari kamdauriba haibadu mayam puna taminarasi mathai thaina yamna ngallingai matam amada khungang ama leirami hairiba khungang asi ningthau paliba ningthau adugi sarsan tawriba sahar adudagi yamna thada leiba khungang amani chingnung manung oina tawba khul asida matai manau ani khak leirami makhoi matai manau ani se yum panba phana kuijarabasu mamitta macha amata yaujaramde adubu makhoina isorbu mabukningta thajana khurumjabadi lepti nongmodi soidana makhoigi damakta nungsiraba machanupa amadi sungsoi soidana pinabirakani haiduna pukningda thajaduna isor mabu setna ningjaduna leiri hairiba matai manau ania se mingonda kaijadaba aral ahoi tawdaba huran chenthi tawdaba mabukchal sengba miyoi ngakta oirami adubu afaba migisu phattaba leibagumna kairu lekai adu leiba mabuk mapau yamna phattaba nipa ama khaknari makoi matai manau se yamna yengsilami makoina karigumba chawkhatkadaba thabak ama tawgadaba leirabadi makoi lekai adu leiriba miyoi khudimakna hairiba matai manau ani se hektamak yengsilli asumna lekai miyamna yengsillabasu makoi matai manau ani di karisu khandana leijaba khara chaduna nungaina adumak hingli asumna leirakpana nomagi numitni nupa ado makoigi imungi chana thaknaba mana masing kari kara mahaki hingkhol labuktagi heklugi haiduna noma mahaki nupibu imunga thanamlaga mahak khulgi pamlomda lakli asumna lakpa matamda mahaki masada karino haifam khangdaba awaba ama masada phawri ngahan makhaiga manataba mawongda ichukta chokthaba mahaki mayumda paraparap chatningba gumbama adumak tawri adubu mahak thoina hena khanjaludana adumak mahaki lokol pamadu tamna lakli mafam madu jawrabada mana masing khongrum mairen thabi khamena chingba hekpa yaba heklawa matung sammado pik thanna haplaga mayum lomda halakli asumna mahakna halakpagi lambida kanaguma miyoi kharana mahakpu thattuna khamli aduga nahakna puraklipa polam charam singado aikoida piramu adu oirabadi nahakpu hingna thadokpigi nattaba tarabadi nangi polam charam singado aikoina munduna logani haiduna pot munna batoroklabada nipa adunasu hera nakhoina di ngamhalaroi nakhoina su nomduna chage di haidraga mingondagi laklaga phoiraga chage khaliba karigino aidi piba ngamloi haiduna yamna kana marai yenarakle asomna man yenarakpadagidi makhoi mayam changsilaktuna nipa adubu tap taba makhai phubire nipa aduna proklipa mahai marong singadugi natti khanaba hauduna pochai singado munba saraga khana sanaraga mahapu phusi haiduna manaraga phuribani masidagidi nipa ado yamna thina sokle mahana ngasai pamda chattabida mayum lomda halamlabadi kiyagi matik phagadaba mangoda ngasai karigumba sakhina ama pirakhibado mayumda parap hallo haibagi oire ko khaladuna nipa ado yamna wana na heduna leiri mamai thangda mahaki nupi aduna lakwa matamda lambigi mataida chorot abung mayam ama hauriba adugi nakchi amada nipa ado taraga leiramle madu ubada nupi aduna karino tawriba sidi mangle haiduna chinsinduna nupa adugi seba sibi tawri masigi matung nipa aduna waram punamak tamlabada nupi aduna phare adu warabadi lao haiduna mahaki leijariba iroi ado laurure iroi aduta kangot hapselaga iroi aduta nipa ado yamna wana singkhatkum thangum tawduna hawkatli matam madugi kangkot sikhara nemi khurai muktani wangliba phambakni chaka pande leimaida goro chingadoribani asomna iroi aduta kangot hapselaga madugi phambak aduta phamhallaga goro mayum phawa singduna porakli masigi matung nupi aduna mahaki nupa ado saugum chingum
imungda pusalakli yamna wana aduga hiphalli soklibasing ado hidak langthak haptuna yamna kana layengli matam maruda nupi aduna onthokna sutona hingkhredako aikhoigi matik mathauna leiba ichanupa amatang pokcharabadi kayada nungaigadaba haiduna mathamoida kutum sujari asumna nipa aduna soktuna leirabanina nupi aduna numit khudingi pamda chattuna pamda thabak suri adubu nupa adunati thawai nungaijaramdi nupi aduna thabak sure pam aduta tuna chatpasung ngamdri nupi janina kiraduna maram aduna makhoigi pamda hauba mana masing uhai wahai mairen khongrum torbot thabi amati khamena singba singado mina loina makhuran bikhrei maram asina matai manau ani to chaningai thangningai lerektaba haibadu oirakle phibam masi tananabagi damakta phatraba laikai adu leiba makhoi kharana sillibani madugi matung makhoi ani duna waraduna chaningai thangningai leitrabada makhoi kaidawni haiduna sum watanarakpada warakta changduna usoi phuklaga madubu phutlaga oina charasi hainari masigi matung usoi uti tangunabagi damakta nupa ado hajikti kharasu pharaduna mahak tapna tapna thorakli aduduga warakta changduna karamba usoi yansige haiduna tawna leiringai yamna chawba wa amagi manungda karino ama leibagi mongda giri giri jiri jiri lawba makholama tari khonjal adu tabada nipa aduna wa asigi manungda karino ma yawri tin kang ma yawsanduna thokpa ngamduna leirabra yanthatlaga khaidatlaga lawthok piragi khanduna wa ado yanthatli wagi usoi yangani changkhraga achobu wa ama yalakpa duta nupi do ipa pakana chenthorei aduga kari tawrabano haiduna hangrei matam maduda nipa aduna wa asigi manungda kari kumba jiba ama yawri thokpa ngamdraba male mado lawthokpigi haiduna tawbani hairakpada nupi aduna karino haribasibo matang khangliba hauriba wa asigi manungda ahuba amata leitana manungda kamdongna changadoribano nangi wakhanna oirini hawai do mulhaurabani usoi do soyanaba yamna purak thuna puraklo haireklabada nipa aduna hoine hoine ngai khone haiduna wa ado khaidatli asomna khaidatlubadadi wa adugi manungda chauraba lairel ama yawraga leiramlei lairel adu ubada matai manau ani to sida laireni chilu chilu haiduna makhoi yum manungda chenselli matam aduta lairen adudi nipa adugi makhongda kanna konsinduna yawrakle lairel aduna makhongda konsillaga yawrakpa aduda nupa adusu kiman khibana pharang pharang chongli adubu lairel adudi makhongda dumak yesallaga leiri masigi matung lairel aduna wa ngangakle he nipa he nupi nakhoi anigi awabado aina ubadagi ayase nakhoigi nacha hoina leirurage khanduna aise laklibani aduna aise marum oina wagi manungda napuraga leikhibana ayasina manung asida leikhibani thokpa ngamdro matamta nakhoin aibu lawthokpiri aduna nakhoise aigi imaga ipaga oijaragi lairel aduna hairapo wa adu tabada matai manau ani to yengnaduna leiri masidagidi nupi aduna fare fare nahangna aikhoigi isa oijaki hairabadina nangase aikhoigi isa sakna yoklagi asumna haiduna lairel ado makoigi macha sakna yokpa haiduna yanakri masigi matung numit ado haujinkri haibadi numidang waram moisalakli nayuk adu madi usoi uti chasi hainabatu makoi chakhidri numidang wona charasi haiduna thaurang tawduna leiri masigi matung matai manau ani do usoi uti du phajana phutlaba matung da chari lairel aduta nahakti kari chagani haiduna hanglakpada aidi kari su chaningde haibadagi magidi kari su langdre thokliba thodok asida matai manau ani do ingak tangchari masigi matung makoi matai manau ani do tungkhre lairel aduna makoi ani gi mayaida phaija saduna kolhallaga tumin tumhalli asumna matam madu haukrabada ahing nongyai gi matam moirakle matam maruta lairel ado tapna tapna matai manau ani gi phamung adudagi kumtharakle aduga nupa macha ama olakle aduga mukhoigi imungda watliba cheng chak hawai changwai gi thau thum morok punamak mahangna mikupta maron paiduna thokhalle masigi matung amu hanjalaktuna lairel ado
ꯇꯨꯃꯤꯟꯅ ꯀꯨꯜꯂꯒ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯌꯨꯝ ꯑꯗꯨꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯆꯦꯡ ꯍꯋꯥꯏ ꯘꯤ ꯊꯥꯎ ꯃꯣꯔꯣꯛ ꯍꯩꯔꯣꯛ ꯄꯩꯗꯨꯅ ꯊꯝꯂꯝꯕ ꯑꯁꯤꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯔꯦꯜ ꯑꯗꯨꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯜ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯈꯨꯗꯣꯜꯅꯤ ꯑꯩꯅ ꯈꯪꯕ ꯅꯠꯇꯦ ꯍꯥꯏꯔꯛꯂꯕꯗ ꯐꯔꯦꯗ ꯃꯇꯝ ꯀꯨꯏꯅ ꯆꯥꯛ ꯆꯥꯔꯛꯇꯕꯒꯤ ꯄꯨꯛꯀꯥꯁꯦ ꯊꯕꯠ ꯇꯠꯂꯤ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯍꯦ ꯅꯨꯄꯤ ꯆꯥꯛ ꯊꯣꯡꯉꯨꯔꯣ ꯆꯠꯂꯨ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯎꯔꯕ ꯃꯊꯦꯜ ꯀꯌꯥ ꯂꯣꯡꯂꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯣ ꯃꯄꯨꯛ ꯊꯟꯅ ꯆꯥꯔꯤ ꯑꯁꯨꯝꯅ ꯂꯥꯏꯔꯦꯜ ꯑꯗꯨꯅ ꯊꯣꯛꯍꯟꯗꯨꯅ ꯌꯥꯝꯂꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯥꯎꯔꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯑꯁꯨꯝ ꯆꯥꯕꯗꯒꯤ ꯅꯨꯄꯥ ꯑꯗꯣ ꯇꯤꯡ ꯇꯤꯡ ꯂꯥꯎꯅ ꯀꯟꯈꯠꯂꯛꯂꯤ ꯂꯥꯏꯔꯦꯜ ꯑꯁꯤꯅ ꯀꯗꯥꯏꯗꯒꯤ ꯁꯨ ꯅꯣꯝꯂꯗꯨꯅ ꯇꯥꯜꯂꯒ ꯄꯨꯔꯛꯂꯤꯕꯅꯣ ꯂꯥꯏꯅ ꯀꯔꯝꯅ ꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯂꯥꯏꯔꯦꯜ ꯑꯗꯨꯗ ꯇꯠꯇꯅ ꯍꯪꯖꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯜ ꯑꯗꯨꯅ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦ ꯏꯁꯣꯔ ꯃꯍꯥꯛꯅ ꯄꯤꯕꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯗ ꯀꯔꯛ ꯀꯔꯛ ꯌꯦꯡꯁꯤꯟꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯋꯥ ꯇꯥꯅꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯅ ꯀꯔꯤꯅꯣꯅꯦ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯄꯥꯝ ꯑꯗꯨ ꯃꯥꯡ ꯇꯥꯛꯍꯜꯂꯦ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯀꯪꯍꯟꯈ꯭ꯔꯦ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯀꯪꯁꯤ ꯁꯤꯔꯗ꯭ꯔꯥ ꯈꯜꯂꯨꯔꯒ ꯃꯈꯣꯏꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯂꯤ ꯐꯖꯕ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯅꯥꯛꯇꯒ ꯅꯣꯡ ꯐꯥꯗꯣꯛꯀ ꯐꯥꯎꯔꯨꯕꯁꯤꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯃꯅꯝꯅ ꯆꯥꯛꯀꯁꯦ ꯂꯥꯝꯃꯗꯅ ꯄꯨꯛꯀꯁꯦ ꯀꯨꯔꯨꯛ ꯀꯨꯔꯨꯛ ꯈꯣꯡꯂꯤꯕꯅꯤ ꯅꯠꯇꯦ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯣ ꯀꯗꯥꯏꯗꯒꯤ ꯀꯅꯥꯅ ꯄꯤꯗꯅ ꯆꯥꯔꯤꯕꯖꯥꯠꯅꯣ ꯃꯇꯝ ꯑꯗꯨꯗ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯅꯈꯣꯏ ꯄꯥꯎ ꯑꯁꯤ ꯇꯥꯗ꯭ꯔꯤꯕ꯭ꯔꯣ ꯍꯥ ꯀꯔꯤ ꯄꯥꯎꯅꯣꯅꯦ ꯍꯦꯔꯥ ꯑꯇꯩ ꯅꯠꯇꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯋꯥ ꯌꯥꯟꯕꯗ ꯂꯥꯏꯔꯦꯜ ꯑꯃ ꯊꯦꯡꯅꯩ ꯍꯥꯏ ꯃꯅꯤ ꯎꯝꯕ ꯂꯥꯏꯔꯦꯜꯅꯤ ꯂꯥꯏꯔꯦꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅꯅꯦ ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯍꯜꯂꯕꯗ ꯂꯥꯏꯔꯦꯜ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯊꯣꯛꯍꯟꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯅꯨꯡꯉꯥꯏꯕꯅ ꯀꯦꯕꯥꯛ ꯊꯣꯛꯂꯦ ꯃꯈꯣꯏꯗ ꯂꯩꯇꯕ ꯐꯪꯗꯕ ꯄꯣꯠ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯉꯥ ꯆꯥꯅꯤꯡꯉꯤ ꯀꯨꯁꯤ ꯁꯔꯦꯡ ꯆꯥꯅꯤꯡꯉꯤ ꯀꯨꯁꯤ ꯉꯥꯔꯦꯟ ꯆꯥꯅꯤꯡꯉꯦ ꯏꯅꯤꯡ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯕ ꯖꯥꯠꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯈꯪꯂꯒ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯁꯜꯂꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯀꯥꯟꯅꯗꯦ ꯂꯥꯏꯔꯦꯜ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯗꯣ ꯐꯥꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯟꯒꯗꯕꯅꯤ ꯀꯔꯤ ꯀꯥꯏꯕꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯏꯅꯦ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯨꯗꯤ ꯂꯥꯏꯔꯦꯟꯗꯣ ꯑꯩꯈꯣꯏ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯍꯦꯛꯇ ꯐꯥꯔꯁꯤ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯄꯥꯝꯗ ꯍꯦꯛ ꯆꯠꯄꯅꯤ ꯄꯥꯝꯗ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯥꯏꯔꯦꯜ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯅꯝꯒꯅꯤ ꯑꯗꯨꯅ ꯃꯗꯨꯗ ꯆꯪꯁꯜꯂꯒ ꯐꯥꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯈꯣꯏ ꯂꯨꯝꯂꯒ ꯂꯩꯔꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯄꯥꯝꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯁꯝ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯄꯥꯝꯂꯣꯝꯗ ꯂꯥꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯄꯥꯝꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯍꯦꯛ ꯈꯪꯕꯗꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯂꯥꯏꯔꯦꯜ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯦ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯉꯥꯏꯈꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯁꯣꯏꯔꯦ ꯂꯥꯏꯔꯦꯜ ꯑꯗꯨꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯃꯆꯥ ꯁꯛꯅꯩ ꯌꯣꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯝ ꯃꯅꯨꯡꯗ ꯍꯥꯞꯂꯒ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯔꯝꯒꯅꯤ ꯍꯣꯔꯦꯟ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯁꯝ ꯑꯗꯣ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯅꯝꯂꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯊꯕꯛ ꯁꯨꯒꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯝꯅꯦ ꯀꯩꯅꯦ ꯄꯨꯟꯅ ꯍꯨꯔꯥꯜꯂꯁꯤ ꯑꯗꯨꯝꯅ ꯍꯥꯏꯅꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯥꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯨꯝꯂꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯂꯒ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯄꯥꯝꯗ ꯊꯕꯛ ꯁꯨꯔꯤꯉꯩ ꯃꯈꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯁꯝ ꯑꯗꯣ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯒ ꯃꯈꯣꯏ ꯃꯣꯡꯁꯣꯡ ꯑꯃ ꯇꯥꯅ ꯆꯦꯜꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯥꯏꯔꯦꯜ ꯑꯗꯣ ꯃꯈꯣꯏꯅ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯂꯥꯏꯔꯦꯟ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯁꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯦꯟ ꯌꯥꯎꯔꯝꯂꯕꯗ ꯃꯈꯣꯏ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯥꯏꯔꯦꯟ ꯑꯗꯣ ꯂꯧꯊꯣꯛꯂꯒ ꯍꯥꯏ ꯂꯥꯏꯔꯦꯟ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯟꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯍꯥꯠꯂꯒ ꯊꯣꯡꯂꯒ ꯆꯥꯊꯣꯛꯀꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯂꯥꯏꯔꯦꯜ ꯑꯗꯣ ꯇꯨꯃꯤꯟꯅ ꯇꯥꯁꯜꯂꯒ ꯂꯩꯈ꯭ꯔꯦ ꯍꯟꯖꯤꯜ ꯍꯥꯏꯔꯕꯁꯨ ꯀꯔꯤꯃꯠꯇ ꯅꯥꯆꯨꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯁꯤꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯁꯥꯎꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ
ꯂꯥꯏꯔꯦꯜ ꯑꯗꯣ ꯃꯀꯛ ꯃꯀꯛ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯁꯤ ꯑꯗꯨꯒ ꯊꯣꯡꯂꯒ ꯆꯥꯊꯣꯛꯂꯁꯤ ꯍꯥꯏꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯥꯝ ꯊꯣꯡ ꯊꯥꯛꯅꯅꯕ ꯑꯃꯗꯤ ꯂꯥꯏꯔꯦꯜ ꯑꯗꯨꯕꯨ ꯁꯦꯝꯅꯅꯕ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯥꯡꯕ ꯂꯣꯏꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯥꯏꯔꯦꯜ ꯑꯗꯣ ꯂꯧꯊꯣꯔꯛꯂꯤ꯫ ꯂꯥꯏꯔꯦꯜ ꯑꯗꯨꯅ ꯍꯦꯛ ꯂꯧꯊꯣꯔꯛꯄꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯂꯨꯔꯤ꯫ ꯑꯗꯨꯝꯅ ꯆꯤꯛꯂꯨꯕ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯂꯥꯏꯔꯦꯜ ꯑꯗꯨꯅ ꯆꯤꯛꯂꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯑꯌꯥ ꯃꯁꯤꯒꯤ ꯂꯥꯏꯔꯦꯟꯁꯦ ꯑꯩꯉꯣꯟꯗꯒꯤ ꯆꯤꯛꯏꯅꯦ ꯍꯥꯏꯗꯨꯅ ꯊꯥꯡꯅ ꯌꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯜ ꯑꯗꯨꯗ ꯊꯥꯡꯅ ꯌꯥꯜꯂꯨꯕꯗ ꯂꯥꯏꯔꯦꯜ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯆꯪꯕ ꯉꯝꯗ꯭ꯔꯤ꯫ ꯊꯥꯡ ꯑꯗꯣ ꯃꯌꯥ ꯇꯥꯗꯨꯅ ꯇꯣꯛꯂꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯈꯪꯂꯤ ꯂꯥꯏꯔꯦꯜ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯂꯥꯏꯔꯦꯜ ꯅꯠꯇꯦ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯗꯤ ꯄꯤꯔꯒꯨꯝꯁꯤ ꯃꯁꯤ ꯂꯩꯕꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯔꯦꯜ ꯑꯁꯦ ꯌꯥꯝꯅ ꯆꯥꯎꯔꯕ ꯉꯕꯣꯡꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯀꯨꯌꯦꯠ ꯌꯦꯠꯁꯜꯂꯒ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯅꯨꯡꯗꯨꯝ ꯑꯆꯧꯕ ꯑꯃ ꯀꯤꯁꯜꯂꯒ ꯊꯥꯗꯈ꯭ꯔꯁꯤ ꯑꯗꯨꯒ ꯏꯔꯣꯟꯅꯨꯡꯗ ꯃꯔꯥꯏ ꯂꯩꯖꯈ꯭ꯔꯒꯅꯤ꯫ ꯂꯥꯏꯔꯦꯜ ꯑꯁꯦ ꯂꯩꯇ꯭ꯔꯕꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯑꯃꯨꯛ ꯋꯥꯕ ꯍꯧꯔꯛꯂꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯕꯗꯒꯤ ꯂꯥꯏꯔꯦꯜ ꯑꯗꯣ ꯕꯣꯔꯥ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯜꯂꯤ꯫ ꯅꯨꯡꯗꯨꯝ ꯑꯃꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯒ ꯈꯨꯜꯒꯤ ꯇꯨꯔꯦꯜꯗ ꯂꯥꯏꯔꯦꯜ ꯑꯗꯣ ꯊꯥꯗꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯊꯥꯗꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯈꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯄꯥꯝꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯃꯆꯥ ꯑꯗꯨꯅ ꯀꯔꯝ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯂꯥꯏꯔꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯁꯝ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯁꯝ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯃꯆꯥ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ꯫ ꯐꯅ ꯀꯨꯏꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯀꯞꯇꯨꯅ ꯑꯁꯨꯛ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯏꯆꯥ ꯑꯃ ꯐꯪꯖꯔꯦ ꯑꯗꯨꯁꯨ ꯂꯥꯏꯔꯦꯜ ꯑꯣꯏꯅ ꯑꯗꯨꯕꯨ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯌꯣꯛꯆꯔꯨꯔꯒ ꯑꯃꯨꯛꯁꯨ ꯃꯥꯡꯈ꯭ꯔꯦ ꯀꯅꯥꯅ ꯍꯨꯔꯥꯟꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯊꯕꯛ ꯁꯨꯕꯁꯨ ꯇꯜꯂꯗꯨꯅ ꯃꯌꯨꯝ ꯂꯣꯝꯗ ꯀꯥꯔꯛꯂꯒ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯀꯞꯇꯨꯅꯇ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯀꯔꯤ ꯑꯃꯠꯇ ꯆꯥꯗ ꯊꯛꯇꯅ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯀꯥꯈꯠꯇꯨꯅ ꯇꯨꯝꯂꯒ ꯂꯥꯏꯔꯦꯜ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯥꯏꯔꯦꯜ ꯑꯗꯣ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯕꯣꯔꯥ ꯈꯥꯎ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯆꯦꯔꯦ ꯁꯦꯒꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯥꯒꯤ ꯃꯌꯨꯝ ꯑꯣꯏꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯊꯤꯜꯂꯔꯤ꯫ ꯑꯁꯨꯝꯅ ꯊꯣꯡ ꯊꯤꯜꯂꯛꯄꯗꯒꯤꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯂꯨꯕꯗꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯅꯍꯥꯛꯇꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯩ ꯑꯁꯦ ꯅꯈꯣꯏꯒꯤ ꯅꯆꯥ ꯂꯥꯏꯔꯦꯜ ꯑꯗꯨꯅꯤ꯫ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯍꯥꯛꯄꯨ ꯕꯣꯔꯥ ꯈꯥꯎ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯂꯪꯊꯗꯨꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯑꯩ ꯑꯁꯦ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯤ ꯂꯥꯏꯔꯦꯟꯅꯤ ꯀꯝꯗꯧꯅ ꯅꯍꯥꯛ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯕꯗ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯂꯤ꯫ ꯑꯩꯍꯥꯛ ꯑꯁꯦ ꯁꯣꯔꯥꯔꯦꯜꯒꯤ ꯃꯆꯥꯅꯤ꯫ ꯑꯩꯅ ꯁꯣꯔꯥꯔꯦꯜꯗ ꯂꯩꯔꯤꯉꯩ ꯇꯤꯟꯕꯨ ꯂꯥꯏꯃꯨꯁꯤꯡ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯔꯤꯕꯗꯣ ꯆꯥꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯑꯩꯍꯥꯛꯅ ꯃꯍꯥꯎ ꯇꯪꯗꯨꯅ ꯆꯥꯔꯨꯔꯦ꯫ ꯑꯩꯍꯥꯛꯅ ꯆꯥꯔꯨꯔꯤꯕ ꯑꯗꯨꯗꯤ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯑꯣꯏꯔꯝꯕꯅ ꯏꯄꯥ ꯁꯣꯔꯥꯔꯦꯜꯅ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯔꯒ ꯂꯥꯏꯒꯤ ꯆꯤꯟꯖꯥꯛ ꯆꯥꯗꯕ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡꯅ ꯆꯥꯒꯗꯕ ꯁꯥ ꯉꯥꯅ ꯆꯥꯒꯗꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯅꯍꯥꯛꯇꯤ ꯁꯥ ꯑꯣꯏꯅ ꯄꯣꯛꯂꯨꯔꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯍꯥꯛꯁꯦ ꯋꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯦꯜ ꯑꯣꯟꯗꯨꯅ ꯁꯥ ꯑꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯋꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯁꯦꯝꯕꯤꯕ ꯁꯣꯔꯥꯔꯦꯜ ꯏꯄꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯅꯤꯡꯖꯔꯕꯗ ꯑꯩ ꯑꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯆꯥ ꯑꯣꯏꯅ ꯐꯪꯖꯗꯨꯅ ꯑꯩ ꯑꯁꯦ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯤ ꯑꯣꯟꯕ ꯑꯗꯨꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯂꯥꯏꯔꯦꯟ ꯑꯣꯟꯕ ꯑꯣꯏꯅ ꯂꯩꯖꯔꯣ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯃꯥꯏꯅ ꯇꯧꯔꯒ ꯑꯌꯨꯛꯁꯨ ꯅꯨꯡꯊꯤꯜꯁꯨ ꯂꯣꯏꯅꯃꯛ ꯃꯤ ꯑꯣꯟꯒꯗꯒꯦ ꯍꯥꯏꯗꯨꯅ ꯍꯪꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯁꯨ ꯌꯥꯎꯅ ꯃꯤ ꯑꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯖꯈꯤꯕ ꯄꯨꯏꯅ ꯃꯌꯥꯝ ꯑꯗꯣ ꯏꯄꯥ ꯁꯣꯔꯥꯔꯦꯜꯗ ꯄꯤꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯑꯩ ꯑꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯑꯩꯒꯤ ꯏꯁꯥ ꯑꯁꯦ ꯃꯤ ꯑꯣꯟꯗꯨꯅ ꯂꯩꯔꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ
ꯃꯈꯣꯏꯅ ꯇꯧꯖꯈꯤꯕ ꯑꯐꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩ ꯄꯨꯝꯅꯃꯛ ꯏꯄꯥ ꯁꯣꯔꯥꯔꯦꯜꯗ ꯂꯣꯏꯅꯃꯛ ꯀꯠꯊꯣꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯏꯄꯥ ꯁꯣꯔꯥꯔꯦꯜꯅꯁꯨ ꯃꯈꯣꯏꯅ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯂꯥꯏꯔꯦꯜ ꯑꯗꯨꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯇꯨꯡꯁꯟꯖꯔꯛꯄ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯑꯐꯕ ꯃꯍꯩꯁꯤꯡ ꯑꯗꯨꯕు ꯃꯆꯥ ꯑꯗꯨꯒꯤꯗꯃꯛꯇ ꯄꯤꯊꯣꯔꯛꯄ ꯑꯗꯨꯒꯤꯗꯃꯛ ꯍꯔꯥꯎꯈꯤꯕꯅ ꯃꯈꯣꯏꯒꯤ ꯃꯍꯩ ꯑꯗꯨ ꯑꯃꯨꯛ ꯍꯟꯗꯣꯛꯄꯤꯔꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯕꯣꯔ ꯄꯤꯕꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯤ ꯂꯥꯏꯔꯦꯜꯗꯒꯤ ꯑꯣꯟꯕ ꯑꯉꯥꯡ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯦꯗꯣ꯫ ꯑꯁꯨꯝꯅ ꯄꯥꯟꯕꯁꯤ ꯎꯔꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯀꯔꯛ ꯂꯥꯛꯇꯨꯅ ꯌꯦꯡꯊꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯑꯃꯨꯛꯇꯗ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯂꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯅꯔꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯃꯩ ꯊꯥꯔꯨꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯁꯣꯔꯥꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯥ ꯂꯥꯏꯔꯦꯜ ꯑꯗꯨꯅꯗꯤ ꯂꯣꯏꯅꯃꯛ ꯈꯪꯂꯤ꯫ ꯃꯗꯨ ꯈꯪꯕꯗꯒꯤꯗꯤ ꯂꯥꯏꯔꯦꯜ ꯑꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯌꯥꯊꯪ ꯇꯧꯕꯗꯒꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯣꯏꯔꯦꯟ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯛꯂꯤ꯫ ꯈꯣꯏꯔꯦꯟ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗꯅ ꯃꯁꯤꯡ ꯌꯥꯝꯂꯤꯕ ꯇꯦꯔꯥ ꯀꯛꯆꯦꯡ ꯃꯍꯨ ꯑꯀꯟꯕꯁꯤꯡ ꯂꯥꯛꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯌꯨꯝ ꯑꯗꯨ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯈꯣꯏꯁꯤꯡꯅ ꯌꯣꯝꯁꯤꯟꯗꯨꯅ ꯆꯤꯛꯂꯤ, ꯃꯈꯣꯡꯗꯨꯅ ꯇꯦꯔꯥ ꯀꯛꯆꯦꯡꯅ ꯆꯤꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯇꯤꯟ ꯀꯥꯡ ꯃꯌꯥꯝꯅ ꯃꯈꯣꯏꯁꯦ ꯌꯣꯝꯁꯤꯟꯗꯨꯅ ꯆꯤꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯁꯦ ꯉꯥꯎꯗꯨꯅ ꯆꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯉꯥꯎꯅ ꯐꯩꯅ ꯆꯦꯜꯂꯛꯄꯗ ꯎꯍꯧꯗꯕꯗꯒꯤ ꯂꯣꯛꯆꯦꯞꯇ ꯂꯣꯏꯅꯃꯛ ꯇꯥꯁꯤꯟꯗꯨꯅ ꯃꯈꯣꯏ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯨꯕꯁꯤꯡ ꯑꯗꯣ ꯂꯣꯛꯆꯞꯀꯤ ꯅꯨꯡꯄꯥꯛꯁꯤꯡꯗ ꯌꯩꯁꯤꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯃꯗꯤ ꯂꯥꯏꯔꯦꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯈꯤꯕꯤ ꯏꯆꯟ ꯕꯦꯝꯕꯦꯝꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫